ꯉꯔꯥꯡ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯣ ꯈꯪꯉꯦ ꯈꯪꯒ꯭ꯔꯥꯎ ꯁꯨꯝ ꯅꯥꯟꯊꯕꯤꯅꯦꯕ ꯃꯤ ꯃꯃꯥꯡꯗꯨꯗ ꯈꯪꯕ꯭ꯔꯥ ꯑꯩ ꯈꯪꯒ꯭ꯔꯥꯎ ꯁꯨꯝ ꯆꯤꯡꯈꯠꯄꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯈꯪꯒ꯭ꯔꯥꯎ ꯑꯃ ꯆꯤꯡꯈꯠꯂꯤꯅꯤ ꯈꯪꯉꯦꯗꯅ ꯑꯁ hange ꯀꯩꯅꯣꯅꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯟꯖꯔꯝꯒꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯗꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯔꯤꯀ꯭ꯋꯦꯁ ꯊꯥꯕꯤꯔꯛꯄꯗꯣ ꯐꯦꯁꯕꯨꯛꯀꯤ ꯐ꯭ꯔꯦꯟꯗꯤ 5,000ꯗꯒꯤ ꯍꯦꯟꯅ ꯌꯥꯗꯕꯅꯤꯅꯀꯣ ꯑꯩ 5,000ꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯁꯨꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯑꯩ ꯌꯥꯔꯤꯃꯈꯩꯗꯤ ꯐꯣꯇꯣ ꯊꯣꯛꯇꯕ ꯀꯩꯀꯥꯗꯣ ꯑꯗꯨꯝ ꯑꯟꯐ꯭ꯔꯦꯟ ꯇꯧꯊꯣꯛꯑꯒ ꯅꯧꯅ ꯂꯥꯛꯄꯁꯤꯡꯗꯣ ꯑꯗꯨꯝ ꯑꯦꯛꯁꯦꯞꯇꯤ ꯇꯧꯕꯅꯦꯕ ꯑꯗꯣ ꯁꯨꯝ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯃꯦꯅꯦꯖ ꯇꯧꯕꯗꯣ ꯈꯤꯇꯪ ꯋꯥꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯟꯁꯇꯥꯒꯤ ꯂꯤꯡꯛꯇꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯣꯡ ꯌꯥꯟ ꯊꯥꯕꯗ ꯏ ꯍꯧꯒꯦ ꯍꯥꯏꯕ ꯍꯧꯔꯣꯏꯁꯦ ꯄꯨꯕ ꯌꯥꯔꯣꯏꯌꯦ ꯅꯪ ꯁꯨꯛ ꯆꯥꯎꯕ ꯁꯨꯛ ꯋꯥꯡꯕꯗꯤ ꯈꯣꯡ ꯊꯥꯡ ꯉꯝꯗꯦ ꯍꯥꯏꯕ ꯀꯟꯅꯗ ꯀꯣꯜꯂꯣ ꯑꯩꯈꯣꯏꯗ ꯅꯪꯅ ꯈꯣꯡꯗꯨꯗ ꯊꯥꯡꯒꯠꯂꯣ ꯍꯥꯏꯕ ꯊꯥꯡꯒꯗꯕ ꯁꯤꯗ ꯄꯥꯏꯌꯣꯗ ꯅꯪꯗꯤ ꯌꯥꯔꯣꯏ ꯁꯤꯗ ꯄꯝꯕ ꯌꯥꯅꯤ ꯁꯤꯗ ꯑꯗꯨꯝ nungay nagde ꯅꯣꯛꯀꯅꯨ ꯅꯁꯥꯗꯣ ꯅꯣꯛꯀꯅꯨ ꯅꯨꯡꯉꯥꯏꯕꯗꯨꯝꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯁꯨ ꯋꯦꯁ ꯃꯇꯥꯁꯤꯒ hange ꯈꯣꯠꯂꯦ ꯑꯗꯨꯝ ꯑꯥꯏꯁꯨ ꯁꯨꯃꯥꯏꯅ ꯅꯥꯟꯕ ꯈꯣꯠꯄ ꯌꯥꯕ꯭ꯔꯥꯅ ꯑꯥꯏꯁꯅ ꯏꯪꯉꯀꯥꯟꯁꯤꯗ ꯏꯪꯕꯗ ꯊꯨꯅ ꯐꯗꯣꯏꯅꯦ ꯑꯗꯨꯒꯨꯝꯕ ꯅꯠꯇꯅ ꯇꯛꯅꯔꯤꯗꯣ ꯅꯣꯡꯃꯥꯡꯈꯥ ꯐꯨꯠꯂꯒ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯇꯩꯃꯅꯀꯣ ꯑꯩꯒꯤ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡꯗꯣ ꯏ ꯆꯪꯕꯁꯤꯡꯗꯣ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤꯅꯦ ꯅꯥꯕꯗꯤ ꯈꯥꯡꯕ ꯉꯝꯗꯦ ꯑꯔꯣꯏꯕꯤ ꯅꯥꯏꯌꯦꯕ ꯈꯣꯡ ꯊꯥꯡ ꯆꯠ ꯉꯝꯗꯦ ꯑꯗꯨꯅ ꯈꯣꯡꯅꯤꯅ ꯑꯣꯛ ꯑꯅꯣꯏꯕ ꯃꯥꯜꯂꯦ ꯑꯩꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯨꯗꯣ ꯅꯪꯅ ꯑꯩꯒꯤ ꯑꯣꯏꯅ ꯇꯧ ꯂꯩꯔꯦꯅꯦ ꯍꯥ ꯁꯣꯏꯕ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯑꯩꯁꯨ ꯅꯍꯥꯟꯗ ꯐꯖꯩꯅ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯥꯗ ꯅꯥꯀꯟꯅ ꯁꯣꯐꯥ ꯃꯈꯥꯗ ꯂꯩꯔꯤ ꯌꯦꯡꯉꯣ ꯑꯩꯒꯤ ꯈꯣꯡ ꯆꯠꯅꯅꯕ ꯁꯧꯔꯒ ꯅꯥꯏ ꯇꯝ ꯗꯩ ꯇꯨꯞꯄꯦ ꯉꯔꯥꯡ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯣ ꯈꯪꯉꯦꯗꯅ ꯈꯪꯒ꯭ꯔꯥꯎ ꯁꯨꯝ ꯅꯥꯟꯊꯕꯤꯅꯦꯕ ꯃꯤ ꯃꯃꯥꯡꯗꯨꯗ ꯈꯪꯕ꯭ꯔꯥ ꯑꯩ ꯈꯪꯒ꯭ꯔꯥꯎ ꯁꯨꯝ ꯆꯤꯡꯈꯠꯄꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯈꯪꯒ꯭ꯔꯥꯎ ꯑꯃ ꯆꯤꯡꯈꯠꯂꯤꯅꯤ ꯈꯪꯉꯦꯗꯅ ꯑꯁ ꯊꯨꯟꯒ ꯂꯣꯏ ꯌꯩꯗꯅ ꯑꯗꯨꯒ ꯅꯔꯁꯅꯦꯅ ꯃꯁꯛ ꯏꯐ ꯐꯖꯒꯩ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯊꯨꯟꯗ ꯑꯃꯨꯛ ꯍꯤꯗꯥꯛ ꯀꯥꯞꯄꯦ ꯀꯌꯥꯗꯤ ꯀꯥꯏꯈ꯭ꯔꯦ ꯑꯩꯗꯤ ꯍꯅꯨꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯅꯪꯗꯣ 맞아요 hnubi malabudi sarabudi hnubi 사이로 낭자 hoi po thai chile ingbe adi 사오는네 bông chiên gini ko ayo bài nghỉ ngang thế cái nôm ta hay kia nè Happy New Year Happy New Year xem chưa nó sắp phải vuông nụ lại thuộc từ luôn nè 이제 너무 퍼져 practice thôi nè chắc gì em office card ngày đầu tới là tháng năm baby không xin ta đang buồn hey 또 퍼져리네 sakpudi dum phajabane phaju amukkasu hen phajarakini nawa pharakanda ko masigi mai tadrimni si 이루저러도 많이 따드리 aduma yaudi yare kunju ono mal
ꯑꯣꯛꯀꯤ ꯈꯣꯡ ꯀꯩꯅꯣ ꯇꯧꯕꯤꯅꯦ ꯈꯣꯏꯇꯦ ꯃꯅ ꯑꯩ ꯈꯨꯖꯤꯟꯗꯣ ꯅꯍꯥꯟꯗꯣ ꯇꯨꯕꯗꯨꯗꯀꯣ ꯃꯣꯖꯥꯒ ꯂꯣꯏ ꯄꯥꯏꯊꯣꯛꯑꯒ ꯂꯩꯈꯣꯝ ꯉꯥꯛꯇ ꯄꯥꯏꯁꯤꯟꯕꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯖꯤꯟꯗꯣ ꯑꯩꯒꯤ ꯑꯃ ꯀꯩꯅꯣꯗꯣ ꯁꯟꯐ꯭ꯂꯥꯋꯔ ꯏꯇꯩꯃꯗꯨꯗ ꯁꯥꯏꯌꯦ ꯁꯥ ꯁꯟꯐ꯭ꯂꯥꯋꯔꯒꯤ ꯑꯃ ꯀ꯭ꯂꯤꯟꯖꯔꯗꯣ ꯑꯗꯨꯗꯣ ꯄꯨꯔꯛꯑꯣ ꯃꯥꯏ ꯇꯛꯊꯣꯛꯅꯕ ꯃꯥꯏ ꯇꯥꯈꯤꯒꯦ ꯍꯥꯏꯔꯣꯅ ꯊꯣꯛꯂꯛꯀꯅꯨ ꯃꯥꯅ ꯀꯩꯅꯣ 스파드네 컬러야. 컬러는 데스파니 데스파. 혹시 삼촌이 잘 호거든 또 또. ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯕ ꯅꯪ ꯁꯝ ꯇꯦꯜꯍꯜꯂꯣ ꯍꯥꯏꯗꯣ ꯑꯩꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯅꯦ ꯇꯧꯒꯗꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯄꯨ ꯁꯨꯔ ꯂꯩꯕ ꯌꯥꯔꯣꯏ ꯃꯤ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯇꯧꯔꯕꯅꯤ 나와봐요 호구자. 네. ꯅꯨꯡꯉꯥꯏꯌꯦ 선 언니 선이니까. 이때는 머망기도 오늘 또 커피로 Sorry, masih buang buat kita ini ya, Pak. Ano ne? Nasaan ba? này tình cười ôi ai mà मैम वीडियो सिलोसिलको ऐना आई मैम दा करिगुम खरा खा हाइजरमगे मैम ना कमाई तौरिनो खोलिनो हंगबतो अदुगी मरम दा हाइजरमगे मैम आई जे बाय बाय नुमिसिदा मोयांग दा थबा मा सलुरगा हलकपदा नुथिनगी पुंग अनि ताबा मतम स्वाइसिदा आइगी यामा मगा आइगा पुना एक्सीडेंट तौबने अदो आइगी ओइनादी खोंग पोंखलगा खोंग थाबा ngamdabane अदो एक्सरे लौब मतमददी कैसु थोदोकदि तौदी हाइरे अदो आइगी इमुंग मनुंगनासु याम कन्ना होनाबिदना याम कन्ना फनाबा हाइदना सेनाबिरी अदो आइगी यामबददी याम खरा थीना सोकपगी हौजी हौजी राज मेडिसिटी ऑपरेशन तौरगा लेबने अदुगा राज मेडिसिटी की मना नक्पा व्यूअर्स सिंग याव तारगसु अइंगोंदा पाव फाउबिरो आइगी कांटेक्ट नंबर सिना कंदा हापसरमगे आइना करिगुंबा हाइनिंगबा खरा लई अदुगिने अदो मैम आइजु याम थुना फबा ओइजरगे आइना मैम दा हाइजरी अदुदि मैम वीडियो सिलो सिनेरगे